Ngachi nungdaram phongkiba kangla paudagi maru oiba pau khara khangatchiraga miyamda khudo tamjige police nongmei phajilubagi wahauda kawada sauna irang tholakpadagi miyamda apanba pikhre ngasi khongjom khewa chingda pangthokkiba khongjom de thauramangoi saruk yagadaba VIP sing lakpagi chaksing thawang Loukhatpa oina security force sing lambi da lakpa gari sing check tawbada nongmei yorambadagi miyoi sing adubu detain tawduna thamdure pawa sina haribadi ngasi ayu pung 10 rom tawada Imphal West District ki Singjamai Police Station manung samba kawa baza manakta security force sing na ajat awok check tawringada chaka mari pamba gari amada lakpa miyoi khara khamduna check tawbada gari aduda khula yorambadagi miyoi sing adu phagatuna detain tawduna thangki thawdo adugi pau phangbadagi mafam aduda Imphal West KSP KSI Sibakanta mafam aduda sangsilakpada khul phakhiba adugi yamlaba miyoi singni haiba kangu amana SP gi manakta thomjilakpada madubu control tawnaba brain fire tawkuna kapada sound irang thokre thawdo aduna maram oiraga highway aside lakpa gari kayada sound apamba pikre thawdo aduda miyoi amata so apanyawbagi paude leite thawdo asigi marik sumba pau police gi lawnawa honavada police ki maikadegi marik sumba pau piraktabana khulai adu phakhrabra natraga phadabra habigi chapchaba pau phongmangamdri Mikal da aramba pambai yade haibadu handaki Mikal na miyamda mayek sengna utkre santa handaki Mikal asi sel amadi aramba pambai na thingnaba yaroi haibadu Manipur miyamda ruling party BJP da mayek sengna utkre haina India Broki Canberra Khirti mayum sandana phongdokre ngasi beti rota laiba Congress Bhavan da pangthokpa India Broki paugi mifam amada KSI sandana phongdokhibada proxy amadi aramba pambai yawgna anirak suba tangkaki Lok Sabha mekha pangthokpada BJP na chathariba thawngsing na mangankiba lamdam asigi ija kambangamgani mahana makha taraduna tha asigi 18 da isil asigi oina pangthokkiba ahamba tangkaki Lok Sabha mikhawda aramba kanglon chumdaba thawng kaya yawkhre haibasi miyam punamakna khangnaba ngaktani masigi dama India Broki maikadegi polling station 47 da amu hana mikha pangthoknaba harina Asia yauna mari leinaba chingda wakatpasu laikhre adubu ngarang kendra mangagi polling station 13 khak report tawrakhibani ngarang pangthokkiba mikhal aduda miyamna ingna chingna vote thadana khiba asimak nungaiba poe haina su phongdokhi mahana makha taraduna handa pangthokkiba 19 suba Lok Sabha mikhal asida sen yendana kanglon sumna mikhal saruk yanaba India Brok na hona khigani machimakna sel amadi aramba pambaina mikhal thengnaba yaroi habadu ruling party BJP na miyamna mayek sengna utpangamphre tha asigi kunga tarukta pangthokkodariba ani suba tangkaki Lok Sabha mikhal kanglon sumna pangthoknaba ECI CEO Manipur amadi mari leinaba authority security singe section thorang paikhapiu haina suphongdokhi Jiribamda voters singna masa masagi constitutional right sijinabiu DEO Jiribam handa ikuidina April kunga tarukta Jiribam district asida pangthokadariba 19 suba Lok Sabha election asida voters singna manakna pa polling station singda Tholakuna masa masagi constitutional right sijinaduna laiba asibu Loukhatpa lamdam ama puraknaba honabada saruk yabiyu haina ngasi Jiribamgi chingdong laikada laiba deputy commissioner ki office da district election officer Krishna Kumar IAS na paumi singa unabada phongdokre paugi mifam aduda DEO Krishna Kumar na makata na hai pangthokadoriba mikhal asi ayuki pung 3 tagi hauraga nungtin pung 3 phaoba pangthokani Masida Election Commission of India na saktakse haibadi Aadhaar passport pan card bank card patient document state amadi central department na issue tawba ID card natraga MP amadi MLA singna piba I card sing sijinaduna vote thadaba yagani loinana passport vote haibadi disabled person sing vote thadaba yabagi khudongchaba kaya amasu piri masi punamak sijinaduna magi constitutional right sijinabiu haina paumi singda phongdokhi Paugi mifam loiraba matungda DEO Krishna Kumar na luchingduna 19 suba Lok Sabha Mikhal gamai lenjana special design toba t-shirt ama officially launch tawki tharam aduda SP Jiribam A dana Shyam Sarama assistant RO ADC Jiribam Thokso Manoranjan welfare of polling personnel TS Amurasi Ami Sagose SDC amadi David Laitongjam na chingba saruyakhi Makha tarak poina kangleipaki mairagi paudagi maruiba pau khara khangatchiraga miyamna khulo tamjige Congress da vote thadaba yaroi haina nongmei maru amamam pirambadagi
ꯕꯣꯠ ꯂꯣꯏꯈ꯭ꯔꯕ ꯐꯥꯎꯕ ꯂꯧꯈꯠꯄ ꯂꯥꯛꯇꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯂꯩꯔꯦ꯫ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 18ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞꯇ ꯚꯣꯠ ꯄꯤꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯚꯣꯠꯀꯤ ꯊꯕꯛ ꯆꯦꯟꯕ ꯌꯥꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯀꯪꯒ꯭ꯔꯦꯁꯇ ꯚꯣꯠ ꯊꯥꯗꯕ ꯇꯥꯔꯕꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨ ꯑꯃꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯃꯝ ꯈꯨꯠꯁꯤꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯍꯧꯖꯤꯛ ꯂꯩꯇꯥꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯃꯝ ꯈꯨꯠꯁꯤꯟꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯩꯔꯥꯎ ꯑꯦ.ꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯅꯝ ꯁꯟꯗ꯭ꯔꯣꯛ ꯈꯨꯜꯗ ꯂꯩꯕꯅꯤ꯫ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯃꯝ ꯈꯨꯠꯁꯤꯟꯅꯔꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯤ ꯚꯣꯠ ꯊꯥꯗꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯑꯦꯄ꯭ꯔꯤꯜ 19ꯒꯤ ꯅꯨꯃꯤꯗꯥꯡ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨ ꯑꯃ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯚꯣꯠ ꯆꯦꯟꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯒ ꯂꯩꯔꯝꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯃꯝ ꯈꯨꯠꯁꯤꯟꯅꯗꯨꯅ ꯀꯪꯒ꯭ꯔꯦꯁꯇ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯚꯣꯠ ꯆꯦꯜꯂꯕ ꯀꯪꯒ꯭ꯔꯦꯁꯇ ꯚꯣꯠ ꯊꯥꯗꯔꯕꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ SLR ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯃꯝ ꯄꯤꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯃꯝ ꯈꯨꯠꯁꯤꯟꯅꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯋꯥꯀꯔꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯗꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯣꯠꯇꯨꯅ ꯈꯥꯡꯈꯤ꯫ ꯂꯣꯏꯅꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯐꯥꯎꯕ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯨꯅ ꯊꯝꯈꯤ꯫ ꯑꯗꯨꯒ ꯚꯣꯠ ꯅꯨꯃꯤꯠꯇꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯚꯣꯇꯔ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯅꯤꯡꯇꯝꯅ ꯚꯣꯠ ꯊꯥꯗꯕ ꯐꯪꯈꯤꯗꯦ꯫ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯒ ꯚꯣꯠ ꯅꯝꯗꯨꯅ ꯊꯥꯗꯈꯤ ꯍꯥꯏꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯤꯡꯗꯕ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯋꯥꯀꯔꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯚꯣꯠ ꯊꯥꯗꯕ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯁꯤꯟꯅꯔꯝꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯂꯧꯈꯠꯄ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯈꯠꯇꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯁꯥ ꯃꯁꯥꯅ ꯄꯥꯝꯕ ꯃꯤꯔꯦꯞꯇ ꯃꯅꯤꯡꯇꯝꯅ ꯚꯣꯠ ꯊꯥꯗꯕ ꯐꯥꯎꯕ ꯐꯪꯍꯟꯗꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯈꯜꯕꯨ ꯒꯟ ꯀꯜꯆꯔꯅ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗ꯭ꯔꯕ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯁꯛ ꯊꯤꯍꯜꯂꯤ꯫ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯒꯤ ꯑꯥꯔꯊ ꯊꯣꯛꯍꯟꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯕ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯣꯔꯦꯗ ꯃꯊꯧ ꯇꯧꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒꯤ ꯃꯣꯔꯦ ꯍꯟꯊꯗꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯨ ꯐꯣꯛꯁ꯫ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯊꯛꯇ ꯆꯤꯡꯀꯨꯞꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯁꯤꯡꯅꯗꯨꯅ ꯆꯠꯊꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯃꯊꯧ ꯇꯧꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯣꯔꯦꯜ ꯁꯣꯟꯊꯔꯛꯄ ꯌꯥꯕꯒꯤ ꯑꯆꯧꯕ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁ ꯃꯅꯤꯄꯨꯔꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧꯄꯨꯔꯤꯕ ꯅꯦꯔꯤꯁ ꯃꯉꯥꯡꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯆꯤꯡꯀꯨꯞꯀꯤ ꯐꯨꯔꯨꯞꯀꯤ ꯃꯣꯔꯦꯗ ꯕꯦꯖ ꯇꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯉꯥꯏ ꯐꯗꯕ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯗꯅꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈꯤꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝ ꯀꯌꯥ ꯐꯪꯗꯕ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯪꯗꯕꯒꯤ ꯃꯊꯛꯇ ꯂꯥꯌꯦꯡꯅꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯣꯛꯇꯔ ꯂꯩꯇꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯅ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯐꯣꯔꯁꯁꯤꯡꯗ ꯃꯇꯝꯒ ꯆꯨꯅꯕ ꯕꯨꯂꯦꯠꯄ꯭ꯔꯨꯐ ꯚꯤꯍꯤꯀꯜꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯅ ROP ꯆꯠꯄꯗ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯂꯛꯄꯗ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯔꯛꯄꯗ ꯅꯠꯇꯅ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯌꯥꯎꯔꯛꯄ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯃꯥꯌꯣꯛꯅꯔꯕꯁꯨ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯇꯥꯕꯤꯗꯕ ꯑꯁꯤꯅ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦ ꯉꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒꯤ ꯃꯣꯔꯦ ꯍꯟꯊꯔꯛꯄꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕ ꯇꯦꯡꯀꯔ ꯑꯃ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯝꯕꯗꯒꯤ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯂꯩꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯈꯟꯅꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯇꯧꯕꯤꯗꯨꯅ ꯃꯣꯔꯦꯗ ꯃꯊꯧ ꯇꯧꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯊꯥ 3 ꯅꯠꯇ꯭ꯔꯒ ꯊꯥ ꯈꯔꯒꯤ ꯑꯣꯏꯅ ꯔꯣꯇꯦꯁꯟ ꯕꯦꯁꯤꯁꯇ ꯃꯊꯧ ꯇꯧꯅꯕ ꯍꯣꯠꯅꯕꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯃꯣꯔꯦꯜ ꯍꯦꯟꯒꯠꯍꯟꯗꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤꯗ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯪꯗꯕꯗꯒꯤ ꯗꯦꯡꯒꯨꯅ ꯅꯥꯗꯨꯅ IRB ꯄꯔꯁꯣꯅꯦꯜ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯑꯃ ꯌꯥꯎꯅ ꯄꯔꯁꯣꯅꯦꯜ ꯀꯌꯥ ꯆꯤꯡꯀꯨꯞꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯈꯨꯠꯇ ꯂꯩꯈꯤꯗꯕ ꯌꯥꯎꯔꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯟꯗꯛꯇ ꯁ꯭ꯇꯦꯠꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯦꯁꯄ ꯇ꯭ꯔꯛ 10
Tata Company-dagi leibagi manungda ayamba masingna Imphal da yauklabasu hariba kefasing asi region oriba Morena chingba tongan-tongama mafamsingda sijinabagi mahuta Imphal mayonda khinduna leiriba asi athuba matamda More amadi region area singda thajinduna chingkuki terroristing namthanaba hotnabada sijinabiyo haina Federation of Civil Society Organization Fox na appeal tawbaga loinana pungning chingsilakli.